Akashbani Imphal R.K.Gorani na pau pajari ahanbada maruoiba pau Raija asta thokleba irang na maram oiduna mayum makai thadoktuna lanjenarakpa mioisingbu khunda laita hanaba paikhatliba thabak thoromsing yengsinnaba cabinet subcommittee ma semle Raja Sarkar ki Mantrimandaal mifamna ADC Panchayat amasung municipality singe local body ki mikhal sahi asige September da pangthonaba ware laure Malem gete mafam singda pangthokna bagum Manipur da ngasi tongan famsingda World Blood Donor Day ki thorom pangthoknari amasung thasi tarani thoida Kuwait mai sakpi thokdokta laikhidraba Bharat macha nifu manga ki haksang ngasi laibak asida purakre Manipur da thokliba irang asina maram oiduna mayum makai thadoktuna lanjenrakpa mioisingbu khunda laita hanaba paikhatliba thabak thoromsing yengsinnaba cabinet subcommittee ama semkhre Imphal da ngarang pangthokhiba Raija ki Mantrimandaal ki mifamna Manipur Sarkar ki Rules of Business ki rule tarahumdagi makhada cabinet subcommittee etu semkhibani committee asida Works and Youth Affairs and Sports Mantri Govindas Konthaujana chairperson oire Water Resources amasung Relief and Disaster Management Mantri Awangbo Nyumai Health and Family Welfare amasung IPR Mantri Dr. Sapam Ranjan Singh amasung Animal Husbandry and Veterinary amasung Transport Mantri Kasim Basum na committee SK member sing oire Commissioner Kam Home Gyan Prakash Huirem na committee SK member secretary oiragani Committee asina lajenarakpa mioisingna relief camp singda laibada thengnariba khudongchadaba sing mkhoi gi tangai phadaba darkar oiba sing khangdokpa amadi makoibu amuk hana khunda laita hanabidamak paikhatliba thabak thorom sing yengsileba matungda Mukhyamantri da report ama pikhatkani Amarom dangarangi Mantrimandaal mifam aduna handaki ising isauda amangata thokraba singgi report seyor amagi manungda pikhatlangnaba deputy commissioner singda su khanghankhi Isawi awaba nanglaba imung singda lupa lising tara kudaki oiba tengbang oina pinanaba su mifam aduna ayaba pikhi Amaromda ADC Panchayat amasu municipality single local body ki mikhal sahi asigi September da pangthoknaba su mifam aduna lepnakhi ADC mikhal ki damak hill areas committee ga sutana aduna mikhal ki matam lepnaba khanagani hairi Malem gete mafam singda pangthoknaba gum Manipur da sungasi tongan mafam singda World Blood Donor Day ki thorom pangthoknari mapung oiba thorom National Health Mission Manipur ki State Health Society State Blood Cell amasung State Blood Transfusion Council Manipur na punna sinduna Imphal ki GP Women College ta pangthokli sahi asigi hiramdi celebrating 20 year of during thank you blood donors haibasini thorom masida Health Services ki Director Dr. Osana Hanbi National Health Mission ki State Mission Director Dr. Somorjit Ningombam Department of Transfusion Medicine RIMS ke Professor A Barindra amadi JNMS ke Blood Center ki amo in charge Dr. Konsam Sorjit amadi GP Women's College ke Principal Srimati Hijam Romina Singhba saru yari Security Force na rise asiki ching amasung tampa ki tongan ba jila singda area domination amasung thiba humgi thabak leptana chathari Manipur Police Control Room Thadorokpa Cherol Amada Hai Haukiba Pung Kunmarida Surachanpur Jilla ki Tuinomda Thibu Humbugi Thabak Chathabada 303 rifle ama 12 mm ki single barrel ahum mortar ani amasung nangmi maru tarahomdoi fagatle hairi Amaromda National Highway 2 Imphal Dimapur lamida security ki akanba section tharangaloine na malpuba gari chama ga malpu taret aso engam yaudana Imphal omda pusilakre hairi Mathang thagi amadagi chanagadoriba laibak asi nongna semlaba ain ahum miyam de hena khanganabi matangda nongmagi oiba awareness program ama Bisnupur Jilla gi SP Office Complex ta pangthokli District Legal Service Authority Bisnupur na sinba tharomasida laibak asida nongna chanagadoriba ain ahum asi matangda legal expert singna wangangli Manipur da Drugs Testing Laboratory linkapinaba Indian Pharmacists Association Manipur State Branch na haidi Association asina thadrokpa cherol amadhai Raija asta drug kamari laina wafam sing lakpa matamda ningthina thengnaba ngamnaba gidam Health Department da hangduna leiriba pharmacy sing athu matamda mention binabasu association asina taksilli
Council of Higher Secondary Education Manipur gi makhada Higher Secondary Examination lisingani kumari thakiba mairoi singi answer script rechecking tawgi thabak ngasi dei haukre mari leinaba singna ngasi nutil pung mari phawgi manungda lakna ba council SG secretary na thokpa cherol amada hairi 11 KV Khongman feeder gi makhad leiba mafam singda ngasi ayupung tara degi nutil pung mari phawba mai phangloi hairi Manipur State Power Distribution Company Limited ki serol amada hai haiba matam masda jungle gating tawgada maram na mafam singa sida mai piba ngamloi dabani tabiriba power si Akash Bani Imphal dagini tha asigi tarani thoida kweta mai sapagi thodokta laikhidraba Bharat Masani phumang hakchang asi leibak asida purakre Haksang sing adu Indian Air Force ke akhanaba aircraft C-130J da puraktona Kosin International Airport ta thunglikhi bani misi eski matang da Kuwait ki Interior Minister Sheikh Fad Al Yusuf na hai leibak asta sin missing oiba yaipa thorang gi chana kanglon sing kumne yengsil lagani ningsing ba yai mai sapagi thodok adu sin missing aduna leiba mathol tet longba dolan amada gas cylinder pokhairakpadi thokki bani Maduda Bharat Masani phumanga yaungna myoi kya lekhidabani kaya amana aso opan nangkhibani Pradhan Mantri Narendra Modi Italy ki Olympiada pangthokliba G7 Outreach Summit saruk yana bangarang Italy da thongkhre nomineni ki khongchata Italy da thongkhiba Sri Modi bu leibak adugi Pradhan Mantri Giorgia Meloni na taram na okay Pradhan Mantri na G7 leibak sing lusingba singasu tongan unaduna leibak sing asigi mari amadi sagothrongi matangda kumna khanagani Sri Modi na Italy gi dama kongsalam daida pawmising unabada hai mahang ahumlok suba oina leibak asigi Pradhan Mantri oina wasak loruba tungda mapan leibak da chatpa asi handaki Italy kongsat asina iyan hanbani masigi dama mahak nungaiba poi haina pawmising da phongdokhi Lok Sabha ki Adhyaksa Khanenaba Mikhal tha asi kuntarukta pangthok lagani tarani panchuba Lok Sabha ki ahanba mifam na tha asi kunmari dagi hauragani mifam asigi manungda nauna karaklaba sadasya sing suwasak lawgani Lok Sabha amso Rajya Sabha ki apunba mifam da Rashtrapati Draupadi Murmu na piba wasangni matang daso mifam asda khananainagani Rajya Sabha ki mifam na tha asi kuntarete ki haugani Sangsad ki mifam asi mathang thagi ahumda loisingani Leibak asigi National Security Advisor ina Ajit Doval ba amuhan hamnaba cabinet na warip laure Dr. P.K. Mishra na Pradhan Mantri ki Principal Secretary oiragani Med Department na hairi leibak asigi Punjab, Haryana, Uttar Pradesh, Bihar, Jharkhand, Chhattisgarh amasung Orissa da lakadarba numit humnida kahaina sabagi phiba mayoknaraba yai amaromda Sub Himalayan lamdam nongso Bengal, Sikkim amasung awang nupot lamdam da lakadarba numit mari ni asida nong kana suraba yai hairi Uttarakhand ke Almora jila da laiba Vinsar Wildlife Sanctuary dangarang lami sakpa kanna bhotna bada firefighter mari sire atopa mari amana phibam longna sokle hairi miyoi nipana saba firefighter kangbu aduna umang mai sakpa adu kanana bachang silubada akan banungsit lakpadagi mai adu sandorokpadagi laibak thiba thodok adu thokhibani maduda miyoi mari adu laikhidabani mari amana sokhibani Thodok adubu Mukhyamantri Puskar Singh Dhamina nungaitaba phongdorakli amadi laikhidraba sing adugi nangnaba mari mata singda lupa lak tara gi khetriporon piragana haina laukthokre Bharat ki Devya Deshmukh na kumsi sahi ki nupi ki FIDE World Junior Chess ke champion oire Gujarat ki Gandhinagar da chatharakpa championship asida chahi 5 surabi Bharat ki sanaroi asina point tara phongduna champion oikhibani Hauzik aroipada maru pau amuk hana Raja asa tholib irang na maram oiduna mayum makai thadok tuna lanjendra ko miyoi singbu kondalaita hanaba pakat liba thabak thorom sing sinaba cabinet sub committee ama semle Raja Sarkar ki mantri mandal mifam na ADC panchayat amaso municipality singi local body gi mikal sei asigi September da pangthona warep laure Malim ate mafam singda pangthokna bagum Manipur da ngasi tongan mafam singda World Blood Donor Day gi thorom pangthoknari amasung thas ki tarani thoida Kuwait mai sapagi thodokta laikhidraba Bharat Masan nifuma gi hakchang asi leibak asida purakre pauloi jare